Master Athletic Federation of India na shinduna tha asigi maridagi mapal phaoba Karnataka gi Bengaluru da leiba Shree Kanteerva Stadium amadi SAI Benguluru da pangthokkhiba nifumanga shuba National Master Athletic Championship 2025 ta gold medal Lourakkhraba Kakching District ki Wangoo Laipham dagi Amom Momon Amadi Amom Isheihanbi ngasi Wangoo gi meeyamna okpagi thouram ama pangthokkhre Nifumanga shuba National Master Athletic Championship 2025 aduge chahi humputara mathaki 100 meter, 200 meter, 400 meter, 4x10 meter relay amade 4x400 meter relay event singda Wangoo Laipham dagi Amom Isheihanbi na gold medal manga laukhibane Amaromda championship adugi nupigi chahi humputara manga mathaki daso laikaya simak tadagi Amom Momon na 400 meter da bronze 4x100 meter relay amade 4x400 meter relay da gold medal Lourakkhraba athlete Amom Momon Amadi Amom Isheihanbi ani na chawna mai paktuna medal sing Lourakkhraba da nungaiba phongdoktuna LYA Wangoo amade Wangoo gi meeyamna Wangoo tampha lairembi haraubungi lambi paring dagi makoi ani da leipareng lengyan amade khudol pot sing piduna taramna okhe tungda Wangoo Laipham community hall da achamba thouram ama pangthoktuna athlete ani na championship aduda thengnarakhiba awanungai amade chawna mai paklakhibagi matangda meeyamda paudumkhe thouram aduda Wangoo Gram Panchayat ki Administrative Committee ki Chairman Laishram Deven GPSC ki Hanagi Pradhan Loitongbam Sarat Atopaming Tona Maitei Senior Citizen Wangoo ki Loitongbam Kherchandra Athlete ani ki Mapuroiba Amom Thopa Amadi Amom Isheihanbi Saruk yakhi